Manipur Top Channel digi video amta update tawjage ngasi ayuk phongbasi phongda January gi tang 12 da ngarang gi pawdugi makha chatharak poina mapung oiba pawda sai nipan gi nupi masa ama ikai khumnaba manghan bikre pikliba sai nipan ropta ngai ribi nupi masa ama bo yum thangnabda leiba sai kunga mangarom suraba nupi angang su leiraba nupa amana ikai khumnaba manghan bikre haidi thawdo adu da senariba miyoi amadi imung manungi miyoi sing lotkhre thawdo adu da senariba nupa adu hauzik phawa police na phaba ngamdabagi matangda ngarang numidang nupa adu gi mayumda miyam thomjinkhre police na matam chana laktuna control to hobadagi pamdaba thawdokti thokhidre laikai adugi miyoi amanasu ngarang sathakhiba irang adu mob justice pambagi nate ngasi phawa police na senariba miyoi sing adu phaba ngamdabadagi miyamna haunaruba naidana accuse adugi mayumda thomjilakpane maram aduna athubada chenariba miyoi sing asi phaduna sairak pibiyo haiki sahi nipana ngairiba nupi masa adobe ikai khumnaba manghan khre hairiba thawdo asi satliba tha asigi mapan gi numidang wairam pung mari makhairom taba matamda kumbi police station manung sanba area da thokhibane thawdo asi da senai hairiba miyoi adudi Abdul Qayyum apokpagi mingna achaubi kawe Abdul Qayyum na angang adubu mayumna pusilga ikai khumnaba manghan khibani hairi Maralaiba miyoi aduda chapchaba sairak pibiyu haina angang adugi apokpana phongduragli haina su pausina makhatana phongduragli aduga akupa pausu update tawna khonajage. Thank you.